ꯃꯌꯥꯝ ꯅꯦꯠ ꯁꯤꯔꯦ ꯄꯨꯔꯥ ꯅꯦꯠ ꯁꯤꯗꯅ ꯅꯦꯠꯁꯤ ꯖꯣꯝ ꯂꯩꯄꯥꯛ ꯌꯧꯔꯨꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯥꯛꯇꯪ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯖꯣꯝ ꯂꯩꯄꯥꯛ ꯌꯧꯔꯨꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯀ ꯂꯥꯏꯛ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕꯁꯤꯃ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯅꯦꯠꯁꯦ ꯄꯨꯔꯥ ꯁꯤꯔꯨꯔꯦ ꯁꯨꯖꯨꯕꯂꯥ ꯍꯩꯖꯝꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯕꯒꯦ ꯑꯣꯖꯥ ꯑꯣ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯊꯥꯒꯠꯆꯔꯤ ꯁꯨꯖꯨꯕꯂꯥ ꯍꯤꯖꯝ ꯑꯩꯒꯤ ꯑꯦꯜ.ꯄꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯄꯨꯡ 11:30ꯗꯩ ꯍꯣꯠꯅꯔꯛꯄꯅꯤ ꯀꯔꯤ ꯅꯦꯠ ꯁꯨꯡꯌꯥ ꯌꯥꯗꯕ ꯋꯥꯔꯤꯅꯤ ꯅꯣꯡꯕꯨꯗꯤ ꯄꯨꯡ ꯑꯃ ꯂꯥꯛꯑꯦ ꯃꯄꯥꯟꯊꯣꯡ ꯌꯦꯡꯉꯨꯕꯗ ꯑꯗꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯅꯦꯠ ꯌꯥꯗꯕꯒꯤ ꯔꯤꯇꯔꯟ ꯑꯩ ꯑꯃꯨꯛꯀ ꯑꯃꯨꯛ ꯕꯦꯛ ꯇꯧꯖꯔꯛꯄꯅꯤ ꯑꯩꯒꯤ ꯑꯦꯜ.ꯄꯤꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯀꯣꯔꯧ ꯆꯦꯃꯆꯤꯅꯤ ꯂꯥꯛꯑꯝꯃꯦ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯑꯝꯃꯦ ꯏꯆꯥ ꯕꯁꯟꯇ ꯂꯥꯛꯄꯤꯔꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯑꯒꯨ ꯂꯥꯛꯑꯝꯃꯤ ꯀꯣꯔꯧ ꯂꯥꯛꯑꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯣꯖꯥꯕꯨ ꯍꯅꯤꯡꯍꯥꯏ ꯇꯅꯅꯥꯎꯅ ꯄꯨꯛꯅꯤꯡ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯄꯨꯡ 11:30ꯗꯒꯤ ꯍꯧꯅ ꯅꯦꯠ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯣꯖꯥ ꯀꯣ ꯅꯦꯠꯁꯦ ꯌꯥꯝꯃꯟꯗꯗꯅ ꯉꯁꯤ ꯑꯦꯜ.ꯕꯤ ꯊꯥꯔꯔꯣꯏꯒꯦ ꯍꯥꯏꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯂꯥꯏꯕꯁꯤꯅ ꯑꯃꯇ ꯁꯨꯡꯎ ꯎꯅꯍꯧꯗꯅ ꯂꯣꯏꯁꯤꯟꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯨꯛꯇꯪꯒ ꯊꯥꯔꯒ ꯃꯌꯥꯝ ꯕꯥꯏ ꯇꯧꯒꯥꯏꯅ ꯇꯧꯕꯅꯤ ꯏꯟꯗꯤꯌꯥ ꯅꯪ ꯉꯁꯤ ꯅꯦꯠ ꯌꯥꯗꯕ ꯖꯤꯕꯔ 7 ꯖꯤꯕꯔ 911 ꯌꯨ ꯑꯥꯔ ꯁꯣ ꯁ꯭ꯋꯤꯠ ꯊꯦꯡꯀ꯭ꯌꯨ ꯖꯤꯕꯔ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯕꯒꯦ ꯅꯦꯠ ꯌꯥꯗꯕꯁꯤꯒꯗꯤ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯨꯅꯔꯒ ꯎꯅꯔꯒ ꯑꯗꯨꯒ ꯕꯥꯏ ꯇꯧꯔꯒ ꯀꯥꯏꯅ ꯇꯧꯔꯛꯄꯅꯤ ꯑꯣꯖꯥ ꯀꯣ ꯄꯨꯡ 11:30ꯗꯒꯤ ꯍꯣꯠꯅꯔꯛꯄꯁꯤꯗ ꯀꯣꯃꯦꯟ ꯑꯃꯠꯇ ꯎꯗꯕ ꯑꯗꯩ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯎꯕ ꯎꯔꯒꯗꯤ ꯃꯥꯡꯕ ꯅꯣꯡꯕꯨꯗꯤ ꯌꯥꯝ ꯂꯥꯛꯑꯦ
ꯍꯣꯏ ꯑꯣꯖꯥꯗꯤ ꯆꯤꯛꯀꯟ ꯆꯥꯔꯦ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯑꯣꯖꯥ ꯑꯣꯖꯥꯗꯤ ꯆꯤꯛꯀꯟ ꯇꯧꯔꯦ ꯑꯣ ꯏꯃꯧ ꯅꯨꯄꯤꯒꯤ ꯕꯥꯔꯗꯦ ꯑꯣꯏꯕꯒꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯕ ꯍꯣꯏ ꯑꯣꯖꯥ ꯀꯥꯏꯗꯦ 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 ꯑꯣꯖꯥ ꯁꯨꯝ ꯁꯨꯝ ꯆꯠꯊꯕꯤꯌꯨ ꯑꯗꯣ ꯑꯃꯨꯛꯀ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯃꯦꯔꯥ ꯗꯣꯁ ꯀꯣꯔꯧ मेरा बहन मेरा भाभी जी आइए रिटर्न आइए मेरे चैनल में लाइक करो सपोर्ट करो कौरव भी आया था गया मेरा बहन अगू भी आया था अगू भी चला गया मेरा नेट प्रॉब्लम से चैनल सक्सेस नहीं हुआ इसलिए मैं दोबारा बुलाना चाहता हूँ सबको मेरा दोस्त मेरा भाई कौरव अगू मेरा भाभी येलो कलर वेरी नाइस आइए फिर रिटर्न आइए मेरे चैनल में लाइक करो मेरा भाभी जी ओजागी इमौ नुपी चही क्या सुबगी बर्थडे नो ओजाबो ओजा सोमददी खोगी चिकन करी गासिना कनो ओइबा हाइतारे को चनबा हाइतारे चिकन सिना हादि नंबर 1 ने चेले मनपुर फारम ददी क्या बच्चे सही 37 सुबगी ओके चै गुना तेना चंगकपा इमौ नुपीगी बर्थडे तौबा नायेक्तबा गोविंदना थौजामीबा ओइरसनु हाइना बोर पिजरी ओजाबो इमौ नुपीगी इमौ नुपीदा Oh my god, I didn't see the now. Sen now night to the ko Yamana in our phone contact call to get open Yamasu ko the Quidi date 18 the halapane or some da Komansogo Sorama Salubani ko Aduna now Kisan Kamak Maitori Ladi Pari bro Hujiko Karimathen Chai ngasi Ojana Hare Tagatsari Hare Krishna Ojabusu Kuramjari Hare Krishna Oja Nupik Singha Hare Krishna Ojabu Tagatsari Ngopipu
खुरमजरी ओजा हरे कृष्णा खुरमजरी थागतजरी आई चैनल लापैदमक्ता हनिया थागतजरी लाइ मचाबम तौबिरमु करी हिंजांग चाबगे नोपिको किशन करी हिंजांग चाय लाइ पारिब्रा कमाय कमाय तौरी हंदक्ति चिनाव उनद्रे डेट 13 दai चटपनी डेट 18 दा हलकपनी हम लाइव थाबतो ने जामंददना दुम ऑटोमेटिक दुम कनो तौरे जोम पाक जौरे को जोम पाक जहौदरे सब बैतरनी तबांदा नेट से जौ मतमदा कनोना जोमना थादोरे नो चलो मणिपुरदा लान लोइद्री लान मतेंग पामुसो हाय नेट थारकपदगिने पुंग 10:30 दा दम नेट जारकपनी को किसन मैं नुसिरबसिनाव लाइक तौबिरमो सपोर्ट तौबिरमो अनोम इसिनाव जारुगति मंगलते चैनल सिदा सब्सक्राइब तौबिरमो इसिनाव म्याम शेयर तौबियो को अखोय मेते इसिनाव सेवा संपुंग फाना ngam तौबा ngam ba phangje ge ai inauguration kai jaure karinyang chai nang larik tauribra bege karinyang chai oh koro ne amba 9:30 dagi ai like thabani net jabadagi ko cancel oraga amu next ai like tharakpani jaure ado baitari ghat dagi jomna thadore mani amka chalo noi manipur da diri da lan loidri mateng tau swaram tharakpadi khara jare ko ne se jamna nuaite oja ne jam nuaite oja अदर 9:30 दगे आई लाइव हौरगा जाददना हजिक जारे सिनोजा जो महाराज नुसीबीदना खर जारे अंकमु थागतजरी अखोय तेमाम कुम लाकपीरे अखोय तेमना खुजु खुरमे लाइसु तौरे येलो कलर वेरी नाइस हायरे तेमना थागतजरी हनिया थागतजरी बिरमो अदो कइन्यां चाय आई दे 13 दा मुक चलुरे को अपरा सामदा लखिनगदा अखोय मामचो म लेखिदबने अदुगे सोरा चलुरे अदुना हंदकसे आई तोरप संग्रे सोयदन तोरकनी को याम जारगदि एलबी लोरगा हजमक एमिदाई कोल तोरके इनाव याम नुसीबे इनावनी ताम आइना नयामबना को तौरो हैना तौदब नते आई सोरा चलुबगी डेट 18 हलकपनी ngana ngasi डेट ngana ngasi मु सोरा चलुरे ngana मु लुहोंग चलु हलकप थेबदगी आई इनावदा फोन तौद्रे अदो हजि किसन नंग चक करि हिंजांग चाय nang lai tauribra tang khumo khoi bulu lai tamangon date 18 da hale blo date 9 da hale halaga date 34 Wednesday ta mu luhong chalu re ai ngang short video thang khram ni ai date 19 ngang date thang no he nga thong ni blo nga thong ni kolgandigi luhong mai jam nungai he tang kun mari sorry tang tra mari det voting luhong mai jam nungai yeng ba
ꯑꯩꯁꯨ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯆꯠꯂꯨꯏ ꯕ꯭ꯂꯨ ꯑꯩ ꯂꯨꯍꯣꯡꯕ ꯚꯤꯗꯤꯑꯣ ꯂꯧꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯍꯦꯛ ꯀꯥꯎꯊꯣꯛꯏꯗ ꯃꯃꯤꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯉꯥ ꯊꯣꯡꯉꯦ ꯕ꯭ꯂꯨ ꯉꯥ ꯊꯣꯡꯉꯦ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯈꯝꯕ ꯑꯌꯦꯛꯄꯝꯁꯨ ꯉꯔꯥꯡ ꯐꯪꯅꯔꯦꯀꯣ ꯕ꯭ꯂꯨ ꯇꯥꯕ꯭ꯔꯣ ꯈꯝꯕ ꯑꯌꯦꯛꯄꯝꯗꯣ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯖꯥꯄꯨꯕꯗꯣ ꯉꯔꯥꯡ ꯐꯪꯅꯔꯛꯑꯦ ꯃꯥꯀ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯛꯇ꯭ꯔꯦ ꯃꯥꯛ ꯂꯧꯔꯝꯅꯤꯅꯅꯦ ꯑꯗꯨꯕꯨ ꯁꯣꯔꯠ ꯚꯤꯗꯤꯑꯣꯅꯤꯒ ꯊꯥꯡꯈꯤꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯂꯥꯏꯞ ꯆꯪꯂꯛꯄꯅꯤ ꯆꯥꯛ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦꯕ ꯂꯥꯏꯔꯤꯛ ꯄꯥꯎ ꯂꯥꯏꯔꯤꯛ ꯄꯥꯎ ꯀꯤꯁꯟ ꯂꯥꯏꯔꯤꯛ ꯄꯥꯎ ꯉꯥꯏꯍꯥꯛ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯂꯥꯛꯄꯩꯗꯃꯛꯇ ꯅꯌꯥꯝꯕꯅ ꯏꯅꯥꯎꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯤꯁꯟ ꯈꯤꯇꯪ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯉꯥ ꯆꯥꯔꯦ ꯕ꯭ꯔꯗꯔ ꯉꯁꯤꯗꯤ ꯕ꯭ꯔꯗꯔ ꯑꯩꯈꯣꯏꯗꯤ ꯉꯥ ꯆꯥꯏ ꯉꯥ ꯆꯥꯏ ꯗꯥꯁꯨ ꯉꯥ ꯆꯥꯏꯀꯣ ꯏꯌꯥꯝꯕꯁꯨ ꯉꯁꯤ ꯉꯥ ꯆꯥꯔꯦ ꯑꯗꯣ ꯀꯤꯁꯟ ꯏꯌꯥꯝꯕ ꯀꯣꯜ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯀꯣ ꯀꯩꯗꯧꯅꯤ ꯏꯌꯥꯝꯕꯗꯤ ꯅꯣꯡꯉꯥꯟꯕꯒ ꯏꯁꯩ ꯆꯠꯄꯅꯤꯅ ꯋꯥꯈꯟꯗꯗꯤ ꯀꯥꯎꯗꯦꯕꯀꯣ ꯊꯃꯣꯏꯗꯗꯤ ꯀꯥꯎꯗꯦ ꯏꯅꯥꯎꯕꯨ ꯅꯤꯡꯁꯤꯡꯉꯤ ꯀꯣ ꯑꯗꯨ ꯀꯣꯜ ꯁꯣꯏꯗꯅ ꯑꯩ ꯇꯧꯔꯛꯀꯅꯤ ꯃꯇꯝ ꯀꯩꯒꯨꯝꯕ ꯉꯟꯕ ꯇꯥꯔꯒꯗꯤ ꯉꯁꯤꯃꯛꯁꯨ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯅꯤꯀꯣ ꯈꯝꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯗꯣꯏꯅꯣ ꯑꯣꯖꯥ ꯃꯥꯛꯇꯤ ꯑꯉꯥꯡꯅꯦ ꯃꯥ ꯋꯥꯠꯂꯤ ꯌꯨꯝ ꯄꯥꯡꯒꯗꯕ ꯑꯗꯨꯅ ꯑꯩ ꯂꯨꯍꯣꯡꯕꯗ ꯉꯔꯥꯡꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯛꯇ꯭ꯔꯦꯀꯣ ꯃꯥꯁꯨ ꯂꯧꯔꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯅꯤꯗꯤ ꯊꯥꯡꯈꯤꯕꯅꯤ ꯁꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥꯅ ꯕꯣꯔꯗ ꯂꯩ ꯍꯨꯛꯄꯒꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯥꯡꯈꯤꯕꯅꯤ ꯈꯝꯕ ꯑꯦꯛꯄꯝ ꯑꯣ ꯈꯔ ꯂꯥꯡꯕꯅꯤ ꯃꯗꯣ ꯍꯣꯏ ꯑꯉꯥꯡꯅꯤꯗꯅꯀꯣ ꯕ꯭ꯂꯨ ꯑꯉꯥꯡꯅꯤꯗꯅ ꯍꯧꯒꯠꯂꯛꯄ ꯑꯉꯥꯡꯅꯤ ꯅꯤꯄꯥ ꯃꯆꯥꯅꯤ ꯑꯗꯨꯕꯨ ꯂꯥꯡꯉꯒꯁꯨ ꯍꯥꯏꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯑꯃꯒꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯃꯦꯗꯤꯌꯥꯗ ꯌꯦꯡꯍꯟꯕ ꯉꯝꯍꯜꯂꯤꯕ ꯀꯣ ꯑꯉꯥꯡꯃꯛ ꯑꯣꯏꯔꯁꯨ ꯃꯥꯏ ꯇꯦꯂꯦꯟꯁꯦ ꯑꯩꯅ ꯊꯥꯒꯠꯂꯤꯕꯗꯨ ꯆꯨꯝꯕ꯭ꯔꯕ꯭ꯂꯣ ꯍꯥꯏꯗꯤ ꯑꯉꯥꯡꯅꯤꯅꯀꯣ ꯈꯔꯗꯤ ꯂꯥꯡꯇꯛꯅꯒꯗꯧꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯍꯁ ꯐꯅ ꯃꯥꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒ ꯃꯥꯅ ꯃꯦꯗꯤꯌꯥꯗ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯃꯥꯅ ꯎꯠꯂꯤꯁꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯤ ꯉꯔꯥꯡ ꯃꯥ ꯎꯅꯔꯦ ꯑꯩꯒꯁꯨ ꯚꯤꯗꯤꯑꯣ ꯂꯧꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯛꯇ꯭ꯔꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯪ ꯑꯗꯨꯅꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯉꯣꯟꯗ ꯄꯤꯊꯣꯛꯄ ꯇꯦꯂꯦꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯇꯧꯕꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯕ ꯑꯗꯨꯅ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯁꯦ ꯒꯔ 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 ꯍꯦꯟꯒꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯗꯤ ꯌꯥꯝ ꯍꯣꯠꯅꯕ ꯀꯜꯂꯦ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯤ ꯏꯁꯩ ꯆꯠꯄꯅꯤꯅ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯇꯧꯔꯤꯁꯤꯅꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯐꯥꯎ ꯃꯇꯝ ꯆꯥꯅ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨ ꯌꯦꯡꯗꯤ ꯌꯦꯡꯉꯦꯕ ꯕ꯭ꯂꯨ ꯀꯣ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯇꯧꯒꯗꯕꯅꯤ ꯕ꯭ꯂꯨ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯤ ꯆꯦꯟꯅꯦꯜ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦꯔꯥ ꯌꯦꯡꯉꯣꯏꯔꯥ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒꯁꯨ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤꯒꯁꯨ ꯂꯧꯕ ꯌꯥꯎꯁꯨ ꯌꯥꯝ ꯌꯥꯎꯋꯤꯅꯀꯣ ꯀꯅꯥꯒꯨꯝꯕ ꯆꯨꯝꯅꯒꯤ ꯁꯨꯝ ꯁꯤꯝꯄꯜ ꯊꯥꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ ꯃꯦꯗꯤꯌꯥꯗ ꯊꯥꯡꯉꯛꯄꯁꯤꯗꯤ ꯈꯤꯇꯪ ꯂꯧꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯁꯨ ꯇꯥꯕ ꯌꯥꯕ ꯂꯧꯁꯟꯕ ꯌꯥꯕ ꯒ꯭ꯌꯥꯟ ꯂꯩꯕ ꯄꯣꯠꯇꯣ ꯈꯔꯁꯨ ꯄꯥꯝꯃꯤꯌꯦꯀꯣ ꯕ꯭ꯂꯨ ꯅꯌꯥꯝꯕ ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯁꯤꯗꯤ ꯁꯨꯝ ꯄꯥꯏꯔꯤꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗꯤ ꯀꯔꯤꯝ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤꯀꯣ ꯃꯦꯗꯤꯌꯥꯗꯒ ꯑꯩꯈꯣꯏ ꯔꯤꯗꯤꯡ ꯌꯥꯎꯈꯤꯗꯕ ꯁꯤꯝꯄꯜ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯎꯗꯅ ꯊꯥꯛꯄ ꯆꯨꯝꯊꯣꯡꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯅ
ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗꯤ ꯑꯗꯨ ꯏꯁꯥꯅ ꯄꯥꯝꯖꯕꯒꯤ ꯍꯌꯦꯡ ꯄꯨꯟꯁꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯨꯝ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦ. ꯕ꯭ꯔꯗꯔ ꯍꯌꯦꯡ ꯐꯣꯟ ꯇꯧꯔꯛꯑꯣ. ꯌꯥꯒꯗ꯭ꯔꯣ? ꯀꯤꯁꯟ ꯍꯌꯦꯡꯁꯨ ꯑꯩ ꯀꯔꯃ ꯂꯩꯀꯣ. ꯀꯔꯃ ꯏꯁꯩ ꯁꯛꯄ ꯆꯠꯀꯅꯤ ꯀꯤꯁꯟ. ꯑꯗꯣ ꯍꯜꯂꯛꯑꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯁꯪꯉꯒꯗꯤ ꯁꯣꯏꯗꯅ ꯏꯌꯥꯝꯕꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ. ꯑꯗꯨ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯀꯣ. ꯕ꯭ꯂꯨ ꯌꯦꯡꯉꯨꯁꯦ. ꯏꯂꯤꯌꯥꯞ ꯀꯤꯁꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ. ꯃꯅꯤꯄꯨꯔꯒꯤꯅꯤ. ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯀꯣ. ꯑꯗꯣ ꯃꯌꯥꯝꯕ ꯑꯩꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ. ꯃꯥ ꯍꯧꯖꯤꯛ IAS ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯀꯟꯅ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯀꯣ. ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟꯅ ꯃꯇꯝ ꯂꯩꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯆꯦꯅꯦꯜꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯪꯒꯣꯜ ꯑꯥꯁꯤꯁ ꯄꯤꯕꯤꯌꯨ. ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟꯗ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ. ꯕ꯭ꯂꯨ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯣ ꯑꯦꯛꯇꯤꯡꯗꯨ ꯌꯥꯕ꯭ꯔꯣ? ꯍꯩꯌꯦ ꯑꯩꯗꯤ ꯊꯥꯗꯦ. ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯦ ꯊꯥꯖꯗꯦꯕ. ꯌꯥꯝ ꯍꯩ. ꯋꯥꯎ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯀꯥ ꯂꯥꯛꯑꯦ. ꯀꯨꯀꯤꯒꯤ ꯆꯨꯝꯊꯣꯡꯁꯨ ꯃꯥꯟꯅꯔꯕ ꯀꯀꯥ. ꯀꯨꯀꯤꯒꯤ ꯆꯨꯝꯊꯣꯡꯁꯨ ꯃꯥꯟꯅꯔꯕ ꯀꯀꯥ. ꯂꯥꯏꯐꯇ ꯍꯣꯠꯅ ꯂꯦꯞꯄ ꯌꯥꯗꯦ. ꯃꯅꯤ ꯄꯨꯟꯁꯤꯗ ꯂꯦꯞꯄ ꯌꯥꯗꯦ. ꯍꯣꯠꯅꯕ ꯀꯟꯕ ꯃꯊꯧ ꯇꯥꯏ. ꯀꯨꯀꯤꯒꯤ ꯆꯨꯝꯊꯣꯡꯁꯨ ꯃꯥꯟꯅꯕ꯭ꯔꯣ ꯀꯀꯥ? ꯃꯥꯟꯅꯗꯦ. ꯃꯣꯏꯒꯤ ꯆꯨꯝꯊꯣꯡ ꯑꯃꯅꯤ ꯔꯦꯕꯤꯇꯥ. ꯉꯁꯥꯏꯁꯨ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯑꯝꯃꯕꯅꯤ. ꯑꯗꯣ ꯅꯦꯠ ꯌꯥꯝꯃꯟꯗꯗꯅ ꯕ꯭ꯂꯨ ꯄꯨꯡ 9:30ꯗꯒꯤ ꯍꯧꯅꯔꯛꯄꯅꯦꯕꯀꯣ. ꯑꯗꯣ ꯁꯨꯡꯌꯥ ꯌꯥꯗꯦ. ꯕ꯭ꯔꯗꯔꯅ ꯑꯩꯒꯤꯗꯃꯛ ꯀꯤꯁꯟ ꯅꯌꯥꯝꯕ LBꯗ ꯅꯠꯇ꯭ꯔꯒꯁꯨ ꯅꯌꯥꯝꯕꯅ ꯁꯪꯀꯤꯔꯇꯟ ꯏꯁꯩ ꯁꯛꯄꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯩꯅ ꯇꯝꯃꯦ. ꯏꯅꯥꯎꯒꯤ ꯍꯤꯁꯇ꯭ꯔꯤ, ꯏꯅꯥꯎꯒꯤ ꯂꯥꯏꯐ ꯀꯣ. ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯃꯪꯒꯣꯜ ꯑꯥꯁꯤꯁ ꯄꯤ. ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ, IAS ꯄꯥꯁ ꯇꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯏꯅꯥꯎꯕꯨ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯏ. ꯃꯌꯥꯝꯅ ꯑꯥꯁꯤꯁ ꯃꯪꯒꯣꯜ ꯄꯤꯈꯤꯕꯅꯤ ꯀꯣ. ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕꯁꯨ ꯏꯇꯣꯝꯗꯅꯤꯅ ꯏꯅꯥꯎꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯤꯁꯟ ꯀꯣ. ꯅꯌꯥꯝꯕꯅ ꯏꯅꯥꯎꯕꯨ ꯃꯪꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯏꯅꯥꯎ ꯀꯤꯁꯟꯕꯨ ꯃꯪꯒꯣꯜ ꯑꯥꯁꯤꯁ ꯄꯤꯔꯤ. ꯅꯌꯥꯝꯕꯅ ꯏꯁꯣꯔꯒꯤ ꯃꯄꯨꯒꯤ ꯅꯥꯝ ꯁꯣꯟꯕ ꯑꯃꯇꯪ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯣ. ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯂꯝꯗ ꯑꯃꯨꯛ ꯀꯣꯟꯕꯤꯔꯤꯕ ꯁꯤꯒꯣꯝꯕꯤꯗꯅ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯟꯕꯨ ꯃꯇꯝ ꯂꯩꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ, ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯗꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯅꯌꯥꯝꯕꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯏꯅꯥꯎ ꯀꯤꯁꯟ. ꯑꯗꯣ ꯑꯣꯀꯦ ꯌꯥꯔꯦ. ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯨꯝꯃꯗ꯭ꯔꯥ? ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯃ ꯍꯦꯛꯇ ꯈꯤꯟꯖꯤꯜꯂꯣ. ꯑꯣ ꯅꯣꯏ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯇꯧꯔꯛꯑꯣ ꯑꯩ ꯈꯤꯜꯂꯒꯦ. ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯇꯧꯔꯣ. ꯕ꯭ꯂꯨ ꯅꯍꯥꯟ ꯂꯨꯍꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯗꯦꯠ 14ꯒꯤꯗꯣ. ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯕ꯭ꯂꯨ ꯔꯦꯕꯤꯇꯥ ꯂꯥꯛꯑꯕꯅꯤ ꯃꯊꯛꯇ. ꯌꯦꯡꯉꯣ ꯕ꯭ꯂꯨ.
ꯁꯦ ꯄꯤꯔꯒꯦ 5,000 ꯂꯥꯏꯛꯇ ꯋꯥꯎ ꯊꯦꯡꯛ ꯌꯨ ꯑꯩꯅ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯗꯤ ꯕ꯭ꯔꯗꯔꯕꯨ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯏꯆꯟ ꯏꯅꯥꯎꯒꯤ ꯋꯥ ꯇꯥꯕꯗ ꯅꯌꯥꯝꯕ ꯄꯦꯜꯂꯦ ꯍꯥꯏꯔꯤꯗꯨꯅ ꯏꯅꯥꯎ ꯇꯥꯟꯅ ꯃꯤ ꯑꯣꯏꯔꯛꯈꯣ ꯀꯣ ꯏꯅꯥꯎ ꯇꯥꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯛꯈꯣ. ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯅꯪ ꯍꯥꯟꯅ ꯃꯤ ꯑꯣꯏꯔꯛꯈꯣ. ꯅꯪꯅ ꯃꯤ ꯑꯣꯏꯔꯛꯄ ꯍꯥꯏꯁꯤꯗꯤ ꯕ꯭ꯔꯗꯔꯒꯤ ꯁꯔꯒ ꯈꯨꯠ ꯂꯥꯝꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯅꯤ. ꯀꯁꯥ ꯂꯝꯗꯝꯗ ꯍꯥꯏꯒꯗꯧꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯥꯏꯑꯦꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯈꯤꯔꯣꯏ. ꯃꯇꯝ ꯑꯃꯗ ꯃꯌꯥꯝꯅ ꯍꯥꯏꯒꯗꯧꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯛ ꯇꯥꯛꯀꯗꯧꯅꯤ ꯀꯣ ꯁꯛ ꯇꯥꯛꯀꯗꯧꯅꯤ. ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯒꯗꯕꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯦ ꯕ꯭ꯔꯗꯔ. ꯅꯣ, ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯗ꯭ꯔꯤ. ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ. ꯅꯪꯅ ꯇꯧꯒꯗꯧꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯀꯗꯧꯕꯗꯣ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯀꯣ. ꯂꯥꯏꯔꯤꯛ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ ꯀꯤꯁꯟ. ꯂꯥꯏꯔꯤꯛ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ. ꯃꯇꯝ ꯉꯜꯂꯤ ꯂꯥꯏꯔꯤꯛ ꯄꯥꯎ. ꯔꯦꯕꯤꯇꯥꯅ ꯏꯔꯣꯝꯕ ꯆꯥꯏ. ꯉꯥ ꯌꯥꯎꯗ꯭ꯔꯣ? ꯍꯌꯦꯡꯗꯤ ꯅꯪ ꯑꯣꯖꯥ ꯍꯔꯤꯕꯥꯕꯨꯒꯤ ꯁꯟꯖꯣꯏ ꯆꯠꯂꯣꯏꯗ꯭ꯔꯥ ꯔꯦꯕꯤꯇꯥ? ꯅꯨꯡꯉꯥꯏ ꯂꯨꯍꯣꯡꯕ ꯇꯥꯝꯒꯣꯟ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ. ꯑꯩꯗꯤ ꯁꯣꯝꯗ ꯆꯠꯂꯦꯗꯅ ꯃꯥꯝꯆꯧꯒꯤ ꯁꯣꯔꯥꯠꯇꯣ. ꯑꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯣꯒꯥꯟꯖꯤꯒꯤ ꯂꯨꯍꯣꯡꯕ ꯁꯧꯗꯕꯗꯣ. ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯄꯥꯡꯒꯅꯤ ꯏꯅꯥꯎꯕꯨ ꯅꯌꯥꯝꯕꯅꯀꯣ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯌꯥꯝ ꯆꯥꯛꯇꯣ ꯆꯥꯔꯣ ꯆꯀ꯭ꯔꯤꯡ ꯇꯥꯔꯅꯤ. ꯎꯔꯦꯗꯅ ꯕꯨꯂꯨ ꯅꯪꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯂꯤꯌꯥꯞ ꯀꯤꯁꯟꯁꯦ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯏꯅꯥꯎꯅꯤ. ꯂꯥꯏꯔꯤꯛꯇ ꯍꯣꯠꯅꯕ ꯀꯟꯕ. ꯔꯦꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ? ꯕ꯭ꯂꯨꯗꯣ ꯂꯨꯍꯣꯡꯕ ꯅꯨꯡꯉꯥꯏꯕꯗꯣ ꯎꯔꯒ ꯑꯃꯨꯛ ꯍꯣꯡꯅꯤꯡꯉꯝꯒꯅꯦ. ꯕ꯭ꯂꯨ ꯇꯥꯔꯕ? ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯦ ꯅꯪ ꯇꯥꯔꯕꯣ? ꯑꯃꯨꯛꯀ ꯍꯣꯡꯅꯤꯡꯗ꯭ꯔꯕ ꯔꯦꯕꯤꯇꯥ? ꯅꯪꯅ ꯕ꯭ꯂꯨꯗ ꯑꯃꯨꯛꯀ ꯍꯣꯡꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯗꯣ ꯅꯪꯗꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯆꯠꯀꯅꯤ ꯊꯕꯛ ꯅꯣꯝꯕ ꯉꯥꯏꯍꯥꯛ. ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯎꯒꯅꯤ. ꯀꯥꯎꯔꯣꯏ. ꯒꯨꯗ ꯅꯥꯏꯠ. ꯀꯤꯁꯟ ꯒꯨꯗ ꯅꯥꯏꯠ. ꯂꯥꯏꯔꯤꯛ ꯄꯥꯔꯣ. ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯣ. ꯕꯨꯂꯨ ꯇꯥꯔꯕꯣ? ꯔꯦꯕꯤꯇꯥꯅ ꯍꯥꯏꯁꯦ ꯕꯨꯂꯨꯗꯣ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯊꯕꯛ ꯅꯣꯝꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯅꯤ. ꯑꯣ ꯆꯣ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯍꯔꯤꯕꯥꯕꯨꯗꯣ. ꯑꯗꯣ ꯅꯪꯅꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯔꯤꯑꯦꯕ ꯕꯨꯂꯨꯗꯣ ꯂꯨꯍꯣꯡꯅꯤꯡꯉꯝꯒꯅꯤ. ꯅꯪꯗꯤ ꯑꯃꯨꯛꯀ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯣ ꯔꯦꯕꯤꯇꯥ? ꯃꯊꯪ ꯇꯥꯕꯗꯤ ꯔꯦꯕꯤꯇꯥ ꯑꯣꯏꯅ ꯍꯣꯡꯕꯤꯔꯁꯤ. ꯅꯨꯄꯥ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤ ꯇꯥꯃꯒꯣꯟ.
ꯃꯥꯁꯨ ꯑꯅꯤ ꯍꯣꯡꯒꯗꯣꯏ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯜꯂ ꯃꯥꯜꯂꯦꯗ ꯑꯉꯥꯡꯁꯤꯡ ꯂꯩꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯕ꯭ꯔꯗꯔꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯄ ꯃꯈꯩ ꯂꯥꯏꯛ ꯇꯧꯕꯤꯃꯣ ꯄ꯭ꯂꯤꯖ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯀꯦꯁꯟ ꯊꯦꯡꯀ꯭ꯌꯨ ꯑꯣꯀꯦ ꯀꯦꯁꯟ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯅꯪ ꯄꯣꯊꯥꯔꯣ ꯒꯨꯗ ꯅꯥꯏꯠ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯣꯊꯥꯔꯣꯀꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯃꯨꯛ ꯍꯧꯒꯠꯂꯣ ꯄꯨꯡ 6 ꯃꯈꯥꯏ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯀꯣ Maitre mayam and my brother Devita Horobino ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯕꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯋꯥꯎ ꯑꯩꯒꯤ ꯏꯆꯟ ꯑꯒꯨ ꯂꯥꯛꯑꯦ ꯀꯀꯥ ꯂꯥꯛꯆꯔꯦ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯖꯔꯛꯂꯦ ꯅꯨꯡꯁꯤꯕꯣ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯖꯔꯛꯂꯦ ꯈꯣꯡꯗꯣꯏꯕꯤꯔꯛꯂꯣ ꯅꯕꯨꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯕ꯭ꯂꯨ ꯑꯩꯈꯣꯏꯗꯨꯒꯤ ꯋꯥꯈꯜꯒ ꯂꯩꯖꯗꯦ ꯁ꯭ꯌꯥ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯂꯩꯖꯗꯦ ꯆꯝꯅ ꯍꯤꯡꯕꯅꯤ ꯂꯥꯛꯄꯗꯁꯨ ꯏꯇꯝꯇꯅꯤ ꯍꯟꯕꯗꯁꯨ ꯏꯇꯟꯇ ꯍꯟꯒꯅꯤ ꯕ꯭ꯂꯨ ꯋꯥ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯦ ꯔꯦꯕꯤꯇꯥꯏ ꯋꯥꯇꯥꯁꯤꯗꯤ ꯏꯁ ꯍꯩꯔꯦꯗ ꯏꯇꯣꯝꯇ ꯂꯥꯛꯄꯅꯤ ꯏꯇꯣꯝꯇ ꯍꯟꯒꯗꯕꯅꯦ ꯅꯪꯅ ꯂꯥꯛꯏꯗꯣ ꯅꯇꯣꯝꯇ ꯂꯥꯛꯄ꯭ꯔꯥ ꯀꯅꯥꯅ ꯁꯦꯝꯃ ꯊꯥꯔꯛꯄꯅꯣ ꯍꯥ ꯀꯀꯥ ꯇꯔꯥ ꯆꯥꯛꯄꯨ ꯆꯤꯡꯗꯝꯕꯤꯔꯤꯔꯣ ꯍꯣꯏꯌꯦ ꯏꯆꯟ ꯈꯝꯅꯨ ꯅꯕꯨꯡ ꯆꯤꯗꯝꯖꯔꯤꯌꯦ ꯀꯔꯤ ꯄꯥꯎꯗꯝꯕꯤꯒꯦ ꯍꯥꯏꯕꯅꯣꯅꯦ ꯕ꯭ꯂꯨ ꯑꯩꯁꯦ ꯁꯥꯎꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯁꯥꯎꯕ ꯃꯤ ꯃꯥꯜꯂꯤ ꯕ꯭ꯂꯨꯅ ꯈꯨꯝꯗꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦ ꯁꯥꯎꯕ ꯃꯤ ꯃꯥꯜꯂꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯣ ꯔꯦꯕꯤꯇꯥ ꯑꯩꯁꯦ ꯁꯥꯎꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯃꯥꯜꯂꯤ ꯁꯥꯎꯕ ꯃꯤ ꯃꯥꯜꯂꯤ ꯁꯤꯁꯇꯔꯒꯤ ꯑꯦꯜ ꯕꯤ ꯂꯣꯏꯔꯕ ꯃꯥꯒꯤ ꯀꯨꯏꯔꯦ ꯀꯀꯥꯁꯨ ꯌꯥꯎꯗꯕ ꯆꯤꯡꯗꯝꯕ ꯂꯣꯏꯖꯔꯦ ꯑꯒꯨ ꯄꯥꯎꯗꯝꯕꯤꯔꯣ ꯆꯤꯡꯒꯣꯏꯕꯤꯔꯣ ꯄꯥꯎꯗꯝꯕꯤꯅꯕ ꯖꯋꯥ ꯂꯩꯖꯗꯦ ꯖꯋꯥ ꯆꯤꯡꯒꯣꯏꯕꯁꯨ ꯉꯝꯖꯗꯦ ꯖꯋꯥ ꯐꯤꯒꯩ ꯁꯦꯡꯕꯤꯕꯁꯨ ꯉꯝꯖꯗꯦ ꯀꯀꯥ ꯏꯃꯥ ꯅꯨꯡꯁꯤꯗꯀꯣ ꯃꯥꯔꯦ ꯑꯩ ꯀꯩꯅꯣꯝꯃ
ꯍꯥꯏꯍꯧꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯀꯤꯁꯟ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦ ꯀꯔꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯏꯁꯩ ꯑꯃ ꯆꯤꯟꯗ ꯂꯥꯛꯑꯦ ꯏꯊꯟ ꯂꯥꯛꯀꯅꯤ ꯏꯊꯟ ꯍꯟꯈꯤꯅꯤ ꯍꯥꯏꯕ ꯏꯁꯩꯗꯨ ꯈꯜꯂꯒ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ ꯍꯥꯏꯔꯛꯄ ꯉꯥꯜꯂꯤ ꯅꯪꯒꯤꯁꯦ ꯃꯅꯤ ꯑꯗꯣ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯃꯥꯏꯁꯦ ꯌꯥꯝ ꯁꯥꯎꯒꯟꯕꯅꯤꯁꯦ ꯐꯦꯐꯦꯠ ꯂꯥꯎꯒꯟꯕꯅꯤ ꯑꯁ ꯃꯥ ꯏꯊꯣꯝ ꯂꯥꯛꯏꯃꯤ ꯀꯥꯏꯅ ꯅꯪ ꯃꯃꯥ ꯕꯕꯥ ꯌꯥꯎꯔꯝꯗ꯭ꯔꯒ ꯅꯪ ꯅꯊꯣꯝ ꯂꯥꯛꯀꯗ꯭ꯔꯕ ꯅꯪꯒꯤ ꯆꯦꯅꯦꯜ ꯀꯔꯝꯕꯅꯣꯅꯦ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯐꯔꯦ ꯅꯪ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯁꯦ ꯅꯪ ꯑꯁꯤꯒ ꯀꯣꯃꯦꯟ ꯑꯃ ꯊꯔꯝꯃꯣ ꯀ꯭ꯔꯤꯁꯟ ꯑꯗꯨꯒꯗꯤ ꯑꯩ ꯇꯥꯕ꯭ꯔꯥ ꯀ꯭ꯔꯤꯁꯟ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯔꯝꯃꯣꯀꯣ ꯅꯪ ꯆꯦꯅꯦꯜꯗꯨꯒ ꯅꯪ ꯏꯌꯥꯝꯕꯒꯤ ꯀꯩꯅꯣꯁꯤꯒ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯏꯅ ꯊꯔꯝꯃꯣꯀꯣ ꯑꯥꯔ ꯀꯦ ꯑꯦꯁ ꯑꯦꯛꯁ ꯅꯌꯝ ꯍꯥꯏꯕ ꯃꯌꯝ ꯁꯨꯃꯥꯏꯅ ꯀꯩꯕ ꯗꯥꯏꯔꯦꯝꯗꯤ ꯏꯔꯣꯝꯕꯒ ꯇꯥꯔꯦ ꯆꯥꯛꯀ ꯆꯤꯡꯉꯝꯖꯩ ꯑꯉꯥꯡ ꯅꯪꯁꯤꯅ ꯉꯥꯡꯕꯁꯦ ꯍꯩꯈ꯭ꯔꯕꯀꯣ ꯍꯣꯏ ꯀꯩꯅꯣ ꯀ꯭ꯔꯤꯁꯟ ꯑꯗꯣ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯔꯝꯃꯣ ꯕ꯭ꯂꯨ ꯌꯦꯡꯉꯨꯗꯣ ꯑꯩꯈꯣꯏ ꯏꯂꯤꯌꯥꯞꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯒꯨꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯂꯤꯌꯥꯐ ꯀ꯭ꯔꯤꯁꯟꯒꯤ ꯆꯦꯅꯦꯜ ꯂꯩ ꯌꯥꯏ ꯁꯤ ꯆꯦꯅꯦꯜꯁꯤꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯗ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯔꯝꯃꯨꯀꯣ ꯌꯥꯝꯅ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯔꯦꯕꯤꯇꯥꯟ ꯍꯥꯏꯕ ꯀꯀꯥꯅ ꯁꯥꯎꯕ ꯃꯤ ꯃꯥꯜꯂꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯊꯣꯛꯆꯈ꯭ꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ ꯀꯀꯥ ꯑꯣꯏ ꯅꯅꯥ ꯊꯥꯔꯛꯀꯅꯤ ꯅꯨꯡꯗꯥꯡꯅꯤ ꯅꯨꯡꯗꯥꯡꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯅꯔꯣꯏꯁꯤꯀꯣ ꯅꯅꯥ ꯊꯥꯒꯠ ꯅꯃꯪꯗ ꯂꯥꯛꯑ ꯅꯪ ꯁꯝ ꯅꯦꯠꯇꯣꯃꯤ ꯔꯦꯕꯤꯇꯥ ꯁꯤꯁꯇꯔ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯍꯥꯏ ꯑꯒꯨꯅ ꯑꯗꯨꯅꯤ ꯑꯒꯨ ꯃꯥ ꯀꯀꯥꯗ ꯌꯦꯡꯉꯨ ꯀꯌꯥꯝ ꯋꯥꯔꯧꯔꯤꯅꯣ ꯌꯦꯡꯉꯨ ꯂꯥꯛꯑꯔꯣꯏ ꯀꯥꯏꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯛꯑꯒ ꯅꯈꯅꯥꯎꯗꯣ ꯃꯦꯠꯈꯥꯏꯒꯦ ꯏꯌꯥꯝꯕ ꯄꯒ ꯆꯞ ꯆꯥꯔꯦ ꯑꯣ ꯔꯦꯕꯤꯇꯥ ꯀꯥꯔꯟ ꯉꯥꯡꯉꯛꯀꯅꯣ ꯅꯃꯪ ꯂꯥꯛꯑꯒꯅꯦ ꯅꯈꯅꯥꯎꯗꯣ ꯃꯦꯠꯈꯥꯏꯒꯗꯣꯏꯅꯤ ꯅꯃꯪꯗ ꯃꯪꯉꯥꯛꯆꯅꯤ ꯀꯀꯥ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯑꯩꯗꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯁꯦ ꯇꯥꯏꯕꯪ ꯉꯥ ꯑꯣꯏꯅ ꯆꯤꯡꯗꯝꯖꯔꯦꯅꯦ ꯑꯒꯨ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕ꯭ꯔꯥ ꯊꯣꯛꯑꯕꯅꯦ ꯅꯅꯥ ꯊꯥꯔꯛꯀꯗꯣꯏꯃꯤ ꯌꯦꯡꯉꯨꯕꯣ ꯑꯣꯖꯥ ꯍꯔꯤ ꯕꯥꯕꯨꯒꯤꯅꯦ ꯏꯁꯩꯗ ꯂꯥꯛꯑꯒ ꯅꯅꯥ ꯊꯥꯔꯛꯀꯗꯧꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯦꯛ ꯊꯣꯛꯎ ꯉꯁꯤ ꯈꯪꯒꯅꯤ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯑꯒꯨ ꯅꯪ ꯀꯌꯥ ꯀꯨꯏꯅ ꯌꯥꯎꯔꯝꯒꯦ ꯁꯤꯁꯇꯔ ꯁꯔꯃꯥꯒꯤ ꯑꯦꯜꯕꯤꯗ
ngasi koro nungjadi Khuman pungjagidi Irul nungda leiba Kaiba lem lei ngabu ꯆꯤꯡꯖꯝꯖꯔꯦ ꯍꯥꯏꯕ ꯍꯣꯏ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯋꯥꯔꯣꯜꯁꯦ ꯑꯩ ꯇꯥꯕꯗꯕꯣ ꯂꯣꯏꯔꯦ ꯁꯩ ꯇꯧꯋꯦꯕ ꯅꯨꯡꯁꯤꯕ ꯁꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯨꯏꯔꯦ ꯇꯥꯗꯕꯀꯣ Chim có to rồi đi cho mà bao kêu thao nahan oja Haribabu sitingada mas meragi dan bina nam tahan balae mi yang kapna khare oh hayak na duga ado nang magi isai nang recording to hau jadro aduga aigon hayak jadro Bulo Manipur gini Kakak tes Naikhre Makha tabir Ko Ai haite sum hairimi Haite nayambadi Khamnu Agu inau Nace karimta warujade hai Khamnu laida binang Maduning thomok pagi lulen labu hauge aidena Malama sangai changu kandiri Lena ye chieng bulai ram tala Khamnu Agu nang shalok tage se kakati haiti nang ni wahi wata jam hai Sister Revita waru purodi Chauphadi Masih ngang gi hai ani ngang masih oi Agu nang ne Cuma harus se nang maron se kakak ware pa Revita hayeng Ranabi jaun hai bro noi do Oja Haribabu gi do Revita tabra Maya mesina agu se sahi kya surge amta hangu Ngasi khoi bendhau lakti Masa nungai kaino Tamngon battery yaudre ai hannaba taurage Oh handi hankhano sum patharo yumda Yumda sum leiramina hallanu sum patharo Ado live ta sanai bi masu miyeng tabiri bro Bulo Da koro su Khongdo ihul Tamaktri Khongdo ihul tamkrena Imom nangi mamang chatta Inau koro di Khongdoi hun khare Hoi bulu Hanu airo halloro ay
블루나. Hey, ichil nào idairem sa. Mangan na tayo ichil laiba imom aguwa se sumna dare. Kari no ino, ay bahay do no ino. Tupatha. Tu korau lại tu agu. Agu. Keba. Khong loi hulak le. Asisu hayramina sidia. Agu tabra nana korau laktri haibatu. Korau hulak le to. Ai ma. Mingkai solaga. Khong doi rak le na. Mingkai solaga. Khong doi birak le ne. Tanggusu acting jauh ba short video amatang pali tobira oh clips tobira ai haite do toba haite kaiba khangde kaka ranabido inamagi kaiba manungi ni ai oh Boro romu yongse tori sungse Lining thâu Lining bi Idairem sa hoi hoi lao Khongdoi rak lo Khongdoi le ro Idairem sa Khongdoi rak lo Ipai bungona pham lang da ngai du le re Ngasai lo samja mi mayam ko bunga pam khadi live tha pung se jadre naidairem chep lage hoi hoi hun tambiro mapu mingkhei solaga turen tuhun tambiro haya hum tobina se ai ngamoi Koro agu thado ko agu se nang phajal lo agu ki phiri pain ja lo agu se ko kasara porasi agu kasada la asiko Rebit keba blue ai haite nogi isai re acting toba maraga du toba ai kaim haite du ai na hayo karba ante bunga nang sum to Sidna Fiji pai
ꯌꯥꯜꯂꯨꯔꯗꯤ ꯐꯤꯖꯤ ꯄꯥꯏ ꯌꯥꯜꯂ ꯀꯩꯀꯩ ꯁꯤꯗꯣꯏꯕ ꯑꯒꯨꯒꯤ ꯐꯤꯁꯦ ꯄꯥꯏ ꯌꯥꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥ ꯀꯥꯏ ꯅꯥꯟꯊꯣꯛ ꯉꯝꯗꯣꯏꯅꯣ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯠꯇ꯭ꯔ ꯗꯦꯕꯤꯇꯥ ꯑꯣ ꯏꯅꯝꯃꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕꯅꯤ ꯑꯣ ꯑꯣ ꯁꯣꯏꯈ꯭ꯔꯦ ꯍꯣꯏ 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 ꯎꯝ ꯑꯣ ꯏꯅꯝꯃꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕꯅꯤ ꯁꯣꯏꯈ꯭ꯔꯦ ꯅꯣꯏ ꯏꯅꯝꯃ ꯂꯩꯕ꯭ꯔꯣ ꯑꯒꯨ ꯍꯌꯦꯡ ꯀꯧꯔꯦ ꯈꯨꯝꯃꯛꯇꯤ ꯆꯨꯝꯃꯣ ꯑꯝꯇꯪ ꯈꯨꯝꯃꯝꯃꯣꯃꯤ ꯅꯪꯕꯣ ꯑꯒꯨ ꯑꯝꯇꯪ ꯈꯨꯃꯝꯃꯣ ꯃꯤꯅ ꯀꯧꯔꯤꯁꯦ ꯑꯗꯨ ꯊꯨꯅ ꯆꯦꯞꯄ ꯍꯧꯅꯗꯦ ꯕ꯭ꯂꯨ ꯑꯩ ꯉꯝꯃꯣꯏꯀꯣ ꯅꯪ ꯑꯦꯛꯇꯤꯡ ꯇꯧꯕ ꯈꯣꯠꯄ ꯅꯪꯒ ꯁꯥꯏꯒ ꯇꯧꯗꯨꯅ ꯄꯛꯆꯅꯤ ꯅꯉꯥꯏꯅ ꯀꯧꯔꯤꯁꯦ ꯇꯥꯔꯕꯗꯤ ꯈꯔ ꯌꯥꯡꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯎ ꯋꯥꯎ ꯑꯒꯨ ꯑꯝꯇꯪ ꯈꯨꯝꯃꯣ ꯍꯥꯏꯃꯤ ꯅꯪꯕꯣ ꯕꯣ ꯀꯣꯔꯧꯅ ꯀꯌꯥ ꯅꯨꯡꯁꯤꯅ ꯀꯧꯔꯦ ꯌꯦꯡꯉꯨꯁꯦ ꯅꯅꯥꯏꯅ ꯀꯧꯔꯤꯁꯦ ꯇꯥꯔꯕꯗꯤ ꯈꯔ ꯌꯥꯡꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯎ ꯁꯥꯕꯤ ꯏꯕꯦꯝꯃ ꯀꯥꯏꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯅꯪ ꯈꯨꯝꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯄꯣꯂꯣꯏ ꯇꯤꯡꯈꯨꯜ ꯇꯥꯟꯖꯔꯣ ꯑꯒꯨ ꯀꯩꯁ꯭ꯌꯥ ꯇꯥꯡꯒꯣꯟ ꯌꯥꯗꯕꯅꯤꯅ ꯐꯔꯒꯦ ꯀꯩꯕ ꯀꯩꯅꯣꯃ ꯇꯧꯔꯦ ꯇꯧ ꯇꯥꯔꯦ ꯀꯤꯅꯦꯞ ꯇꯧ ꯇꯥꯔꯦ ꯃꯊꯪ ꯂꯥꯛꯄꯗ ꯑꯩ ꯊꯣꯡꯉꯥꯟꯗ ꯂꯨꯝꯅ ꯂꯩꯒꯦ ꯂꯥꯛꯑꯣꯏ ꯌꯥꯗꯕꯅꯤꯅ ꯐꯥꯔꯒꯦ ꯀꯤꯅꯦꯞ ꯇꯧꯔꯒꯦ ꯑꯩꯕꯨ ꯃꯌꯥꯝ ꯑꯒꯨꯅꯕ ꯅꯪꯅ ꯀꯤꯅꯦꯞ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯆꯦꯜꯂꯛꯑꯅꯤꯗꯅ ꯅꯪꯅ ꯀꯤꯅꯦꯞ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯆꯦꯜꯂꯛꯑꯅꯤ ꯏꯌꯥꯝꯕ ꯑꯩꯁꯨ ꯆꯦꯞꯄꯒꯦ ꯑꯣꯀꯦ ꯀꯣꯔꯧ ꯒꯨꯗ ꯅꯥꯏꯠ ꯅꯍꯥꯛ ꯂꯥꯛꯄꯤꯔꯕꯩꯗꯃꯛꯇ ꯀꯣꯔꯧꯕꯨ ꯊꯥꯒꯠꯆꯔꯤ ꯅꯌꯥꯝꯕꯅ ꯇꯨꯂꯦꯝ ꯇꯨꯍꯨꯝ ꯇꯥꯟꯕꯤꯔꯣ ꯍꯌꯦꯡ ꯀꯣꯔꯧ ꯉꯥꯜꯂꯒ ꯈꯨꯃꯟ ꯏꯄꯥ ꯏꯄꯨꯅ ꯆꯪꯉꯛꯄ ꯃꯇꯝ ꯄꯨꯡꯁꯤꯡꯅ ꯃꯥꯄꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯈꯣꯡꯗꯣꯏꯕꯤꯔꯧꯀꯣ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯀꯣꯔꯧ ꯉꯥꯟꯕ
ꯁꯅꯥꯃꯍꯤ ꯌꯥꯏꯐꯔꯦ 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 ꯀꯣꯔꯧ ꯏꯄꯥ ꯏꯕꯨꯡꯅꯁꯨ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯀꯣꯔꯧ ꯏꯅꯥꯎꯅꯁꯨ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯩ ꯆꯦꯞꯄꯒꯦ ꯍꯥꯏ ꯕ꯭ꯂꯨ ꯀꯀꯥꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯕꯂꯥꯅꯤ ꯈꯜꯂꯨꯔꯕꯣ ꯕ꯭ꯂꯨꯅ ꯀꯩ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯎꯝ ꯕ꯭ꯂꯨꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯑꯩ ꯆꯤꯞꯄꯒꯦ ꯍꯥ ꯍꯥ ꯍꯥꯏꯕ ꯔꯦꯕꯤꯇꯥꯅ ꯕ꯭ꯂꯨ ꯀꯀꯥꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯕꯂꯥꯅꯤ ꯈꯜꯂꯨꯔꯕꯣ ꯀꯥꯏ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕ ꯃꯄꯨꯅ ꯌꯥꯏꯐꯔꯣ ꯕ꯭ꯂꯨ ꯏꯅꯥꯎꯕꯨ ꯍꯥꯏ ꯁꯤꯛꯁ ꯂꯥꯏꯛ ꯗꯟ ꯃꯌꯥꯝꯅꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯣ ꯃꯥꯏ ꯒꯣꯗ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯏꯇꯩꯃꯅ ꯏꯆꯦ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯄꯥꯔꯤꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯏꯇꯩꯃꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯆꯦꯞꯄꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯌꯥꯏ ꯀꯣꯔꯧꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯏꯇꯩꯃ ꯏꯇꯩꯃꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯉꯁꯤ ꯁꯤꯗꯕ ꯃꯄꯨꯅ ꯌꯥꯏꯐꯔꯦ 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 ꯌꯥꯏꯐꯔꯁꯤ ꯏꯇꯩꯃ ꯄꯨꯡ 12:30ꯗꯩ ꯑꯦꯜꯕꯤ ꯊꯥꯕꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯇꯣꯛꯑꯒꯦ ꯍꯥꯏꯅ ꯂꯦꯞꯄꯨꯔꯦ ꯑꯗꯨꯒꯗꯤ ꯄꯨꯡ 10:30ꯒꯤꯗꯨꯒ ꯅꯦꯠ ꯍꯥꯏꯐꯦꯠ ꯌꯥꯔꯛꯄꯗꯒꯤ ꯂꯩꯔꯤꯃꯤ ꯏꯇꯩꯃ ꯑꯣ ꯑꯩꯁꯨ ꯉꯥ ꯆꯥꯔꯦ ꯍꯥꯏꯌꯦ ꯅꯦꯠ ꯑꯃꯠꯇ ꯌꯥꯗꯦ ꯏꯇꯩꯃ ꯄꯨꯡ 12:30ꯗ ꯇꯧꯕꯨ ꯅꯦꯠ ꯁꯨꯡꯌꯥ ꯌꯥꯗꯗꯅ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕ ꯃꯇꯝꯗ ꯄꯨꯡ 10:30ꯒꯤꯗꯨꯒ ꯍꯥꯏꯐꯦꯠ ꯌꯥꯔꯦ ꯑꯗꯨ ꯌꯦꯡꯉꯦ ꯇꯧꯕ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ ꯀꯣꯔꯧꯅ ꯍꯌꯨꯝ ꯁꯤꯔꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯅꯅꯥꯏ ꯃꯔꯨ ꯇꯥꯏꯕꯪ ꯄꯥꯏꯕꯨꯡꯅ ꯄꯨꯔꯦꯝꯖꯔꯤꯌꯦ ꯐꯃꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟ ꯄꯤꯌꯨ ꯐꯃꯝ ꯊꯦꯛꯇ ꯊꯝꯕꯤꯌꯨ ꯏꯁꯩ ꯆꯦꯐꯨ ꯈꯨꯂꯥꯡꯗ ꯐꯝꯗꯩꯕꯤꯌꯨꯀꯣ ꯍꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯍꯌꯥꯎ ꯀꯣꯔꯧ ꯍꯩꯕ꯭ꯔꯥ ꯀꯀꯥ ꯐꯥꯒꯅꯤ ꯒꯨꯔꯨꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯖꯤꯔꯤ ꯆꯠꯀꯦꯗꯤ ꯈꯜꯂꯤ ꯑꯣꯀꯦ ꯏꯇꯩꯃ ꯖꯤꯔꯤ ꯆꯠꯄ ꯑꯗꯨꯏꯗꯤ ꯏꯇꯩꯃ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏꯖꯥꯏꯗꯒꯤꯗꯤ ꯖꯤꯔꯤ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯆꯠꯄ꯭ꯔꯥ ꯑꯩ ꯍꯥꯏ ꯉꯝꯖꯗ꯭ꯔꯦ ꯁꯤꯜꯆꯔꯗꯗꯤ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯆꯠꯂꯦ ꯑꯗꯨꯒꯩꯗꯤ ꯖꯤꯔꯤꯗꯩꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯗꯩꯅꯗꯤ ꯖꯤꯔꯤꯕꯥꯎꯁꯤꯗꯤ
ꯍꯦꯂꯤꯀꯣꯞꯇꯔꯗ ꯑꯗꯨꯝ ꯆꯠꯄꯅꯤ ꯁꯣꯔꯤ ꯖꯤꯔꯤꯗꯩꯅ ꯏꯝꯐꯥꯜꯕꯨꯗꯤ ꯆꯠꯂꯦ ꯑꯗꯨꯒ ꯁꯤꯜꯆꯔꯗꯩꯗꯤ ꯖꯤꯔꯤꯁꯦ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯦ ꯍꯥꯏꯅ ꯇꯥꯏ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯍꯣꯏ ꯖꯤꯔꯤꯁꯦ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯆꯠꯆꯔꯨꯔꯦ ꯏꯇꯩꯃ ꯑꯩꯃꯛ ꯌꯥꯎꯖꯍꯧꯗ꯭ꯔꯦ ꯀꯣ ꯑꯩꯗꯤ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯄꯨꯔ ꯑꯩꯈꯣꯏꯅ ꯀꯣꯜꯂꯤꯕ ꯂꯛꯈꯤꯄꯨꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯨꯡꯁꯦ ꯁꯕ ꯗꯤꯕꯤꯖꯟ ꯃꯅꯨꯡꯁꯤꯒ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯃꯥꯄꯟꯒ ꯂꯩꯌꯦ ꯏꯇꯩꯃꯀꯣ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯃꯥꯄꯟꯁꯤ ꯃꯃꯤꯡ ꯚꯥꯔꯇꯤ ꯆꯟꯗ꯭ꯔꯄꯨꯔ ꯖꯤ ꯄꯤ ꯍꯥꯏꯔ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯖꯤ ꯄꯤ ꯃꯅꯨꯡꯁꯤꯒ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯃꯥꯄꯟꯈꯛ ꯈꯨꯟꯗꯥꯕ ꯀꯣ ꯈꯨꯡꯒꯪ ꯃꯥꯄꯟ ꯍꯥꯏꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯏꯇꯩꯃ ꯑꯗꯨ ꯈꯨꯡꯒꯪ ꯃꯥꯄꯟꯁꯤꯒꯤ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯍꯥꯟꯅꯗꯤ ꯃꯆꯣꯏ ꯃꯆꯣꯏ ꯇꯧꯅꯔꯝꯃꯤꯀꯣ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯗꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯕꯀꯤ ꯇꯔꯞꯇꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯩꯈꯣꯏ ꯀ꯭ꯂꯥꯕꯀꯤ ꯇꯔꯞꯇꯒꯤ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯔꯨꯏ ꯍꯧꯖꯤꯛꯇꯤ ꯈꯨꯟ ꯃꯥꯄꯟꯒꯤ ꯑꯄꯨꯟꯕ ꯈꯨꯡꯒꯪ ꯃꯥꯄꯟ ꯀꯟꯕ ꯂꯨꯞ ꯄꯥꯏꯅ ꯂꯩꯕꯗꯒꯤꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯗꯨ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯔꯒ ꯅꯍꯥꯟ ꯃꯅꯥꯛ ꯃꯊꯪ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤ ꯆꯠꯂꯒ ꯍꯧꯖꯤꯛ ꯋꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯋꯥ ꯇꯥꯔꯛꯇꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯃꯇꯦꯡ ꯇꯧꯔꯨꯔꯦ ꯏꯇꯩꯃ ꯑꯇꯩꯁꯨ ꯃꯈꯥ ꯃꯇꯦꯡ ꯇꯧꯈꯤꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯏ ꯒ꯭ꯔꯨꯞꯇ ꯆꯦꯞꯁꯤꯜꯂꯣ ꯑꯗꯨꯝ ꯄꯣꯔꯧ ꯌꯥꯗ꯭ꯔꯒꯅ ꯑꯂꯩꯕ ꯃꯈꯥꯏꯌꯨ ꯍꯥꯏ ꯃꯨꯛꯈꯥꯏꯌꯨ ꯍꯥꯏ ꯑꯣꯍꯣ ꯑꯩꯗꯤ ꯌꯥꯝꯅ ꯈꯪꯗꯦ ꯍꯥꯏ ꯑꯣ ꯍꯣꯏ ꯏꯇꯩꯃ ꯑꯩꯅ ꯈꯪꯖꯕꯗꯤ ꯁꯤꯜꯆꯔꯗꯩꯅ ꯖꯤꯔꯤꯕꯥꯎꯗꯤ ꯂꯩ ꯊꯥꯖꯗꯦ ꯐ꯭ꯂꯥꯏꯠ ꯆꯠꯂꯦ ꯍꯥꯏꯁꯤꯗꯤ ꯃꯣꯏ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯆꯠꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯐꯖꯅ ꯖꯤꯔꯤꯗꯩꯅ ꯏꯝꯐꯥꯜ ꯐꯥꯎꯗꯤ ꯀꯩꯅꯣ ꯍꯦꯂꯤꯀꯣꯞꯇꯔ ꯆꯠꯂꯤ ꯍꯥꯏ ꯑꯗꯩ ꯏꯝꯐꯥꯜꯗꯩ ꯗꯥꯏꯔꯦꯛ ꯁꯤꯜꯆꯔꯁꯨ ꯐ꯭ꯂꯥꯏꯠ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯜꯆꯔꯗꯩꯅ ꯖꯤꯔꯤꯕꯥꯝ ꯐ꯭ꯂꯥꯏꯠꯁꯤꯗꯤ ꯊꯥꯖꯕ ꯋꯥꯠꯂꯦ ꯏꯝꯐꯥꯜꯗꯩꯅ ꯁꯤꯜꯆꯔꯕꯨꯗꯤ ꯐ꯭ꯂꯥꯏꯠ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯖꯤꯔꯤꯗꯩꯅ ꯃꯅꯤꯄꯨꯔꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯂꯦꯀꯣ ꯑꯗꯨꯗꯤ ꯏꯇꯩꯃꯣꯏꯁꯨ ꯈꯪꯉꯦ ꯑꯣ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁ ꯂꯩꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯠꯇꯕꯅꯤꯅ ꯂꯩꯔꯝꯒꯅꯤ ꯁꯤꯜꯆꯔꯗꯩꯅ ꯖꯤꯔꯤꯕꯥꯝꯁꯦ ꯂꯩꯔꯝꯒꯅꯤ ꯀꯣ ꯑꯩꯅ ꯑꯅꯝꯕ ꯇꯥꯕꯅ ꯁꯤꯜꯆꯔꯗꯩꯅ ꯏꯝꯐꯥꯜ ꯐ꯭ꯂꯥꯏꯠ ꯂꯩ ꯖꯤꯔꯤꯗꯩꯅ ꯃꯅꯤꯄꯨꯔꯅ ꯍꯦꯂꯤꯀꯣꯞꯇꯔ ꯆꯠꯂꯤꯁꯤꯗꯤ ꯈꯪꯕ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔ ꯇꯨ ꯖꯤꯔꯤꯗꯩꯅ ꯖꯤꯔꯤ ꯆꯠꯂꯦ ꯍꯥꯏꯁꯤꯗꯤ ꯑꯩ ꯊꯥꯖꯕ ꯋꯥꯠꯂꯤꯕꯣ ꯍꯦꯂꯤꯀꯣꯞꯇꯔꯗꯤ ꯂꯩꯔꯝꯒꯅꯤ ꯏꯇꯩꯃ ꯈꯪꯉꯦ ꯎꯙꯥꯕꯣꯟ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯆꯠꯂꯤꯅꯤꯅ ꯃꯅꯤꯄꯨꯔ ꯀꯀꯥ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦꯕ ꯑꯩ ꯍꯥꯏꯁꯤꯅ ꯐ꯭ꯂꯥꯏꯠꯀꯤ ꯋꯥꯔꯤꯅꯤ ꯍꯥꯟꯅꯗꯤ ꯁꯤꯜꯆꯔ ꯇꯨ ꯏꯝꯐꯥꯜ ꯐ꯭ꯂꯥꯏꯠ ꯂꯩꯔꯝꯃꯤꯗꯅ ꯑꯗꯨ ꯈꯔ ꯕꯟ ꯇꯧꯔꯨꯔꯦꯗꯅ ꯄꯦꯁꯦꯟꯖꯥꯔ ꯂꯩꯇꯕꯗꯒꯤ ꯑꯗꯨ ꯃꯇꯨꯡꯗ ꯊꯥꯔꯦ ꯀꯩꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯜꯆꯔꯗꯩ ꯖꯤꯔꯤꯕꯥꯝꯕꯨꯗꯤ ꯐ꯭ꯂꯥꯏꯠ ꯂꯩꯇꯦ ꯍꯥꯏꯕ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯂꯦꯅ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯑꯩꯈꯣꯏꯅ ꯆꯠꯇꯕꯅꯤꯅ ꯐꯖꯅ ꯈꯪꯗꯕꯗꯣ ꯍꯥꯟꯅꯗꯤ ꯂꯩꯔꯝꯃꯦꯕꯀꯣ ꯁꯤꯜꯆꯔꯗꯩꯅ ꯏꯝꯐꯥꯜ ꯆꯠꯄꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯈꯔꯅꯤ ꯊꯤꯡꯉꯨꯔꯕꯅꯦꯕꯀꯣ ꯑꯗꯨꯏ ꯋꯥꯔꯤꯅꯤꯗ ꯋꯥꯎ ꯁꯤꯡꯍꯥꯝ ꯀꯝ ꯂꯥꯛꯑꯦ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯖꯩꯖꯩ ꯍꯣꯏ ꯏꯅꯥꯎ ꯑꯩꯁꯨ ꯍꯦꯂꯤꯀꯣꯞꯇꯔꯗꯤ ꯆꯠꯇ꯭ꯔꯤ ꯍꯣꯏꯌꯦ ꯑꯗꯨꯅꯤ ꯏꯇꯩꯃ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯁꯦꯀꯣ ꯁꯤꯜꯆꯔ ꯁꯤꯜꯆꯔꯗꯒꯤꯅ ꯖꯤꯔꯤꯕꯥꯎꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯤ ꯁꯨꯝ ꯂꯩ ꯃꯥꯜꯂꯦ ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯇꯤ ꯊꯥꯖꯗꯦꯕꯀꯣ ꯑꯩꯁꯨ ꯏꯝꯐꯥꯜꯅꯦꯕꯀꯣ ꯐ꯭ꯂꯥꯏꯠ ꯆꯠꯂꯝꯃꯤꯁꯦ ꯍꯩꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯁꯤꯜꯆꯔꯗꯩꯅ ꯖꯤꯔꯤꯕꯥꯝꯁꯤꯗꯤ ꯇꯥꯗꯕꯗꯣ
ꯍꯦꯂꯤꯀꯣꯞꯇꯔꯗꯤ ꯆꯠꯂꯝꯒꯅꯤ ꯏꯇꯩꯃ ꯍꯔꯤꯕꯤꯇꯥꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯁꯦ ꯌꯥꯝꯅ ꯅꯥꯜꯂꯤ ꯌꯥꯏ ꯋꯥꯔꯤꯁꯦ ꯑꯃ ꯂꯩꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯉꯁꯥꯏ ꯔꯦꯕꯤꯇꯥꯅ ꯍꯥꯏꯈꯤꯕ ꯎꯗꯥꯕꯣꯟ ꯍꯥꯏꯕꯅꯤꯀꯣ ꯍꯌꯨꯝ ꯁꯤꯗꯕ ꯆꯦꯞꯄꯒꯦ ꯏꯌꯥꯝꯕ ꯍꯌꯥ ꯍꯨꯝ ꯇꯨꯡꯨꯟ ꯇꯥꯂꯣ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯕ ꯀꯣꯔꯧ ꯉꯟꯕ ꯑꯣꯖꯥ ꯍꯟꯗꯛ ꯁꯩꯐꯝ ꯆꯠꯄꯤꯕ꯭ꯔꯣ ꯍꯟꯗꯛ ꯆꯠꯂꯤ ꯁꯤꯡꯍꯥ ꯍꯌꯦꯡꯁꯨ ꯀꯔꯃ ꯂꯩ ꯕ꯭ꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯌꯥꯗ꯭ꯔꯒ ꯀꯣꯂꯩ ꯂꯩꯔ ꯂꯣꯏꯔꯦ ꯁꯤ ꯑꯉꯥꯡꯁꯤꯁꯨ ꯃꯇꯧ ꯏꯃꯥꯟꯗꯅ ꯍꯩꯌꯦꯖꯅꯤꯀꯣ ꯑꯣꯖꯥ ꯍꯟꯗꯛ ꯁꯩꯐꯝ ꯆꯠꯄꯤꯕ꯭ꯔꯣ ꯁꯤꯡꯍꯥ ꯍꯟꯗꯛ ꯆꯠꯂꯤ ꯉꯁꯤꯁꯨ ꯁꯣꯔꯥꯠ ꯑꯃ ꯆꯠꯂꯨꯏꯀꯣ ꯍꯌꯦꯡꯁꯨ ꯁꯣꯔꯥꯠ ꯑꯃ ꯂꯩ ꯉꯔꯥꯡꯅ ꯂꯨꯍꯣꯡꯕ ꯆꯠꯂꯨꯏ ꯑꯗꯣ ꯁꯤꯡꯍꯥ ꯑꯍꯥꯟꯕꯁꯨ ꯂꯥꯛꯑꯝꯃꯦ ꯑꯗ ꯑꯍꯥꯟꯕꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇꯣ ꯅꯦꯠ ꯌꯥꯗꯗꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯆꯪꯉꯛꯄꯩꯗꯃꯛꯇ ꯑꯩ ꯁꯤꯡꯍꯥ ꯏꯅꯥꯎꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯥꯟ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯨꯀꯣ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯀꯥꯏꯗꯩꯅꯣ ꯏꯇꯩꯃ ꯁꯨꯝ ꯀꯕꯣꯛ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯈꯪꯅꯕ ꯑꯩꯈꯣꯏ ꯑꯃꯅꯤ ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯅ ꯁꯨꯝ ꯂꯩꯔꯤꯁꯤꯗꯤ ꯏꯇꯩꯃꯀꯣ ꯑꯩ ꯈꯛꯇꯪ ꯄꯣꯊꯥꯒꯦꯅ ꯇꯧꯕꯅꯦ ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅ ꯃꯥꯄꯜ ꯃꯈꯥꯏꯗ ꯁꯨꯡꯌꯥ ꯌꯥꯗꯗꯅꯀꯣ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯇꯧꯕ ꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯀꯣꯃꯦꯟ ꯂꯥꯛꯑꯝꯃꯦꯕ ꯑꯗꯨꯒꯗꯤ ꯁꯛ ꯃꯥꯏ ꯑꯝꯇ ꯎꯅꯗꯅ ꯂꯣꯏꯁꯪꯉꯁꯤ ꯅꯨꯡꯉꯥꯏꯍꯧꯗꯦꯅ ꯑꯝꯇꯪ ꯌꯦꯡꯒꯦꯀꯣ ꯍꯥꯏꯅ 10:30 ꯇꯧꯔꯨꯗꯒꯤꯗꯤ ꯁꯠ ꯂꯥꯎꯅ ꯌꯥꯊꯣꯛꯈꯤꯗꯅꯕꯀꯣ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯒꯥꯏ ꯏꯇꯩꯃ ꯁꯨꯝ ꯂꯩꯕꯅꯦ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃ ꯄꯥꯔꯤꯅ ꯀꯔꯤꯒꯨꯝꯕ ꯖꯤꯔꯤꯗ ꯂꯥꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯡꯃ ꯃꯃꯥꯡꯗ ꯅꯪ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯥꯡꯗ ꯈꯪꯍꯟꯕꯤꯌꯨꯀꯣ ꯃꯔꯝꯗꯤ ꯑꯩ ꯌꯥꯔꯒꯗꯤ ꯏꯇꯩꯃ ꯄꯥꯔꯤꯒ ꯑꯝꯇ ꯎꯅꯖꯍꯧꯒꯦ ꯑꯃꯒꯁꯨ ꯀꯩꯅꯣꯗ ꯑꯩꯗꯤ ꯏꯁꯩꯁꯦ ꯆꯠꯄꯅꯤꯅꯀꯣ ꯕꯥꯔꯇꯣꯟ ꯂꯩꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯗ ꯃꯌꯦꯛꯁꯨ ꯀꯁꯥꯗꯩꯅ ꯍꯧꯖꯤꯛ ꯖꯤꯔꯤ ꯆꯠꯄꯁꯤꯁꯨ ꯆꯠꯅꯗ꯭ꯔꯦ ꯀꯩꯝꯇ ꯀꯁꯥꯔꯗꯩꯅ ꯖꯤꯔꯤ ꯆꯠꯄꯁꯤꯗꯤ ꯆꯤꯡ ꯑꯥꯞꯇ ꯆꯠꯄꯅꯤꯅ ꯆꯤꯡ ꯃꯔꯛꯇꯁꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯖꯥꯠꯁꯤꯡꯁꯤꯁꯨ ꯈꯔ ꯂꯩꯌꯦꯅ ꯄꯥꯎ ꯐꯪꯕꯅꯤꯅꯀꯣ ꯏꯊꯣꯡꯕ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯒꯨꯝ ꯇꯧ ꯑꯗꯩꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯎꯗꯥꯕꯣꯟ ꯑꯦꯌꯥꯔꯄꯣꯔꯠꯅꯁꯨ ꯊꯥꯛꯀꯨꯝ ꯇꯧ ꯑꯗꯨ ꯈꯪꯗꯦꯗ ꯑꯗꯨꯕꯨ ꯏꯇꯩꯃꯅ ꯂꯥꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯡꯖꯧꯅꯅ ꯈꯤꯇꯪ ꯈꯪꯍꯟꯕꯤꯔꯛꯎ ꯍꯣꯏ ꯂꯥꯛꯄ ꯇꯥꯔꯗꯤ ꯍꯥꯏꯖꯔꯛꯀꯦ ꯑꯥꯎ ꯑꯗꯣ ꯏꯇꯩꯃꯅ ꯀꯩꯒꯨꯝꯕ ꯈꯪꯍꯟꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯃꯃꯥꯡ ꯆꯠꯇꯦꯅ ꯈꯪꯍꯟꯕꯤꯔꯛꯎꯀꯣ ꯀꯩꯗ ꯅꯅꯥꯎꯒꯤꯗꯤ ꯊꯤꯛ ꯂꯩꯖꯄꯣꯠꯇꯦ ꯅꯅꯥꯎꯒꯤ ꯗ꯭ꯌꯨꯇꯤꯁꯤꯗꯤ ꯍꯌꯦꯡ ꯆꯠꯂꯒ ꯍꯌꯦꯡ ꯀꯔꯤꯃꯨꯛ ꯂꯥꯛꯀꯗꯧꯕ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯩ ꯖꯤꯔꯤ ꯂꯝꯕꯤꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯝꯗ ꯆꯠꯅꯗ꯭ꯔꯦ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯩꯈꯣꯏ ꯆꯠꯄꯁꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯤ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯂꯦ ꯀꯣ ꯑꯗꯨꯒ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯆꯠꯅꯗ꯭ꯔꯦ ꯀꯤꯕꯅ ꯃꯔꯛꯁꯦ ꯃꯤ ꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯀꯤꯖꯅ ꯆꯠꯅꯗ꯭ꯔꯦ ꯍꯣꯏ ꯂꯥꯛꯄ ꯇꯥꯔꯗꯤ ꯍꯥꯏꯖꯔꯛꯀꯦ ꯏꯇꯩꯃ ꯄꯥꯔꯤ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯩ ꯏꯇꯩꯃꯒ ꯎꯅꯕ ꯄꯥꯝꯃꯤ ꯏꯇꯩꯃ ꯄꯥꯔꯤꯅ ꯀꯣꯔꯧ ꯏꯅꯥꯎ ꯆꯥꯖꯔꯦ ꯉꯥꯎꯅ ꯆꯥꯔꯦ ꯍꯥꯏ ꯉꯁꯤꯒꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯙꯧ ꯂꯥꯛꯇꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯍꯥꯏꯅꯩꯁꯦ ꯍꯣꯏ ꯆꯦꯛꯁꯤꯟꯕꯤꯌꯨ ꯏꯅꯥꯎ ꯑꯥꯎ ꯃꯅꯦ ꯏꯇꯩꯃ ꯆꯦꯛꯁꯤꯟꯖꯔꯤ ꯑꯗꯨꯅ ꯏꯅꯥꯎ ꯖꯤꯔꯤꯗ ꯑꯩ ꯏꯁꯩꯒ ꯆꯠꯇꯦ ꯀꯣ ꯑꯗꯨꯅ ꯑꯩ ꯀꯁꯥꯔꯒꯤ ꯃꯐꯝ ꯃꯐꯝꯗ ꯆꯠꯄꯗꯁꯨ ꯑꯩ ꯏꯇꯣꯝꯅ ꯆꯠꯇꯦ ꯍꯧꯖꯤꯛ ꯃꯤ ꯈꯔꯒ ꯑꯩ ꯃꯤ ꯑꯃꯅꯤ ꯄꯨꯜꯂ ꯁꯨꯝ ꯆꯠꯂꯤ ꯏꯇꯩꯃ ꯀꯣ ꯑꯩꯈꯣꯏꯗꯤ ꯏꯇꯣꯝꯇ ꯅꯥꯏꯇꯣꯝ ꯏꯇꯣꯝꯇ ꯄꯣꯛꯆꯕꯅꯤꯅ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯀꯤꯅ ꯆꯠꯆꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯁꯨ ꯑꯩꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯑꯩ ꯀ꯭ꯂꯕꯀꯤ ꯑꯩ ꯄ꯭ꯔꯁꯤꯗꯦꯟꯁꯨ
ꯑꯣꯏꯖꯔꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯁꯤꯁꯨ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯔꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯒꯤꯁꯨ ꯑꯩ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯖꯔꯝꯃꯤ ꯑꯗꯨꯁꯨ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯆꯈ꯭ꯔꯦ ꯃꯔꯝꯗꯤ ꯀꯩ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯀꯟꯕꯅꯤꯅ ꯃꯇꯝ ꯆꯥꯅ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯕ ꯉꯝꯗꯕ ꯃꯇꯝ ꯆꯥꯅ ꯃꯌꯥꯝꯒꯤ ꯃꯤꯇꯤꯡꯗ ꯌꯥꯎꯕ ꯉꯝꯗꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯀꯣ ꯃꯐꯝ ꯃꯐꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯀꯩꯅꯣ ꯂꯥꯛꯄꯁꯤꯅ ꯑꯩꯅ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯇꯉꯥꯏꯖꯈ꯭ꯔꯦ ꯀꯀꯥ ꯍꯌꯦꯡ ꯀꯥꯏꯗ ꯁꯛꯇꯣꯏꯅꯣ ꯀꯀꯥ ꯔꯦꯕꯤꯇꯥ ꯀꯀꯥꯗꯤ ꯍꯌꯦꯡ ꯀꯩꯅꯣ ꯕꯤꯕꯤꯒꯥꯎꯗ ꯁꯣꯔꯥꯠ ꯂꯩꯌꯦ ꯍꯌꯦꯡꯁꯦ ꯀꯣꯔꯧ ꯑꯩꯗꯤ ꯀꯨꯏꯂꯩ ꯂꯩꯕ ꯌꯥꯗꯗꯅ ꯐꯟ ꯆꯣꯡꯉ ꯂꯩꯔꯦ ꯁꯥꯕꯁꯤꯗ ꯍꯥꯏ ꯌꯥꯝ ꯆꯨꯝꯃꯤꯅꯧ ꯍꯣꯏ ꯑꯗꯨꯅꯤ ꯏꯇꯩꯃ ꯑꯩꯈꯣꯏꯁꯨ ꯁꯃꯥꯖꯀꯤ ꯁꯦꯕꯥ ꯁꯃꯥꯖꯀꯤ ꯃꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯇꯦꯡ ꯄꯥꯡꯕ ꯇꯧꯕꯁꯦ ꯅꯅꯥꯎꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯩ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯁꯤꯗꯤ ꯅꯅꯥꯎꯁꯨ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯉꯝꯕ ꯈꯔꯗꯤ ꯃꯇꯦꯡ ꯇꯧꯖꯈ꯭ꯔꯦ ꯅꯍꯥꯟꯗꯣ ꯀꯣ ꯁꯤꯡꯍꯅ ꯑꯣꯖꯥ ꯍꯌꯦꯡ ꯀꯩ ꯍꯥꯏꯕ ꯕꯤꯕꯤꯒꯥꯎ ꯍꯌꯦꯡ ꯕꯤꯕꯤꯒꯥꯎꯗ ꯍꯥꯏꯕꯅꯤ ꯕꯤꯕꯤꯒꯥꯎꯗ ꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯏꯖꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯑꯣꯏꯔꯁꯤ ꯏꯇꯩꯃ ꯊꯦꯡꯉ ꯃꯇꯝꯁꯤꯒ ꯏꯇꯩꯃ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯖꯤꯔꯤꯗ ꯂꯥꯛꯄꯤꯈꯤꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯈꯤꯇꯪ ꯃꯥꯡꯖꯧ ꯈꯪꯍꯟꯕꯤꯔꯛꯎ ꯀꯣ ꯅꯅꯥꯎꯅ ꯍꯩꯖ ꯅꯅꯥꯎꯗꯤ ꯏꯁꯩ ꯆꯠꯄꯅꯤꯅ ꯃꯇꯝꯁꯦ ꯀꯩꯝꯇ ꯑꯔꯦꯞ ꯑꯣꯔꯦꯞꯐꯝ ꯂꯩꯖꯗꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯩ ꯌꯥꯔꯒꯗꯤ ꯏꯇꯩꯃꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯌꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯏꯇꯩꯃ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯤꯁꯦ ꯀꯣꯆꯤ ꯀꯣꯠꯄꯅꯦ ꯅꯪ ꯅꯅꯥꯁꯦ ꯊꯔꯛꯀꯗꯣꯏꯅꯣ ꯅꯪ ꯑꯩ ꯀꯣꯆꯤ ꯊꯥꯡꯅꯤ ꯀꯥꯏ ꯑꯩꯁꯨ ꯀꯣꯆꯤ ꯊꯥꯡꯗꯦꯅꯦ ꯏꯕꯦꯝꯃꯣ ꯈꯪꯉꯕꯣ ꯑꯩꯁꯦ ꯑꯗꯨꯝ ꯇꯤꯡꯕꯅ ꯁꯨꯃꯥꯏꯅ ꯇꯥꯔ ꯑꯁꯥꯡꯕꯗꯣ ꯁꯨꯃꯥꯏꯅ ꯇꯤꯡꯉꯤꯕ ꯔꯦꯕꯤꯇꯥ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯀꯣꯆꯤ ꯀꯣꯔꯥꯡ ꯆꯨꯔꯥꯡ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯈꯪꯕ꯭ꯔ ꯁꯨꯃꯥꯏꯅ ꯆꯞ ꯇꯤꯡꯉꯦ ꯁꯨꯃꯥꯏꯅ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯆꯞ ꯇꯤꯡꯉ ꯆꯠꯂꯤꯕ ꯈꯪꯉꯕ ꯆꯞ ꯇꯤꯡꯉ ꯆꯠꯂꯤꯕ ꯉꯥꯏꯈꯣ नोंमदी लाकनीना आपका गांव पे तब पता चलेगा काका मंगोल ने क्या करता है देखो तू छिपा कर रहेगा मैं आने के बाद मैं जानता है बुलुना तामगोन खुरमजरी जायफरबा नुमिदां कहेबा तामंगोन खुरमजरी जायफरबा नुमिदां वाव ꯐꯖꯩ ꯌꯥꯏꯐꯔꯕ ꯅꯨꯃꯤꯗꯥꯡꯅꯤ ꯀꯩꯗ ꯌꯥꯏꯐꯔꯕ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯁꯤ ꯀꯩꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯅꯨꯡꯗꯥꯡꯁꯦ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯏꯪꯉꯤ ꯅꯣꯡꯁꯨ ꯂꯥꯛꯇꯕ ꯑꯩ ꯊꯥꯅ ꯑꯃ ꯇꯉꯥꯡꯅ ꯊꯣꯛꯂꯛꯄ ꯀꯌꯥ ꯐꯖꯩ ꯌꯦꯡꯉꯨ ꯃꯌꯥꯝ ꯊꯣꯛꯑꯝꯗꯪ ꯌꯦꯡꯉꯨꯅꯦ ꯑꯗꯨꯅ ꯀꯣꯔꯧꯒꯤ ꯋꯥꯁꯤ ꯌꯥꯝ ꯐꯖꯩꯕ ꯇꯥꯃꯡꯒꯣꯜ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤꯁꯨ ꯍꯥꯏꯔꯤꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯗꯥꯡ ꯍꯥꯏ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯉꯣꯟꯗꯁꯨ ꯈꯨꯔꯨꯝꯖꯔꯛꯏꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯗꯥꯡ ꯍꯥꯏꯌꯣ ꯉꯁꯤꯁꯦ ꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯩ ꯅꯣꯡꯁꯨ ꯆꯨꯗ꯭ꯔꯦ ꯅꯣꯡꯁꯨ ꯃꯪꯂꯤ ꯑꯇꯤꯌꯥꯁꯤ ꯁꯪꯐꯥꯅ ꯂꯥꯛꯑꯦ ꯃꯗꯨꯒ ꯁꯅꯥ ꯃꯆꯨ ꯄꯥꯟꯕ ꯊꯥꯅ ꯂꯛꯇ꯭ꯔꯤꯛ ꯂꯪꯅ ꯂꯨꯄꯥꯏ ꯑꯗꯨꯃꯥꯏꯅ ꯐꯨꯗꯣꯛꯏ ꯃꯌꯥꯝ ꯄꯨꯡꯉꯥꯡ ꯉꯥꯜꯂꯤꯁꯦ ꯁꯨꯃꯥꯡꯁꯦ ꯀꯌꯥ ꯅꯨꯡꯁꯤꯗ꯭ꯔꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯅꯤ ꯒꯨꯗ ꯅꯥꯏꯠꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯗꯥꯡ ꯅꯨꯡꯁꯤꯔꯕ ꯅꯨꯃꯤꯗꯥꯡ ꯀꯣ ꯁꯤ ꯌꯥꯝ ꯐꯖꯩ ꯅꯨꯃꯤꯗꯥꯡ ꯍꯥꯏꯁꯤ ꯏꯪꯉꯤꯅ ꯕꯤꯕꯤꯒꯥꯎ ꯍꯥꯏꯁꯦ ꯀꯗꯣꯟ ꯃꯥꯏꯒꯩꯗꯅꯣ ꯀꯀꯥ ꯕꯤꯕꯤꯒꯥꯎ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯁ ꯀꯥꯟꯅꯩꯗꯒꯤ ꯆꯪꯕ ꯔꯨꯄꯥꯕꯥꯔꯤ ꯍꯥꯏꯕꯗꯣ ꯔꯨꯄꯥꯕꯥꯔꯤꯗ ꯈꯦꯋꯥ ꯂꯥꯜꯂꯒ ꯆꯠꯀꯗꯧꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯐꯖꯔꯕ ꯏꯪꯉꯕ ꯁꯥꯕ ꯐꯥꯎꯗ꯭ꯔꯕ
ꯊꯥꯅ ꯄꯨꯡꯉꯥꯡ ꯉꯥꯜꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯦ ꯁꯤꯗꯕ ꯏꯄꯥ ꯏꯄꯨꯅ ꯀꯣꯟꯕꯤꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯏꯁꯥ ꯏꯁꯥꯒꯤ ꯁꯩꯖꯥ ꯄꯥꯂꯣꯡꯗ ꯇꯨꯔꯦꯟ ꯇꯨꯡꯍꯟ ꯇꯥꯟꯕꯤꯔꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯤꯔꯨꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗ ꯁꯤꯡꯍꯅ ꯀꯔꯤ ꯈꯨꯟꯒꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗ ꯑꯗꯨꯗꯤ ꯅꯣꯏ ꯃꯥꯏꯀꯩꯗꯨꯗ ꯍꯌꯦꯡ ꯂꯥꯛꯑꯣꯗꯅ ꯁꯤꯡꯍ ꯑꯣꯖꯥ ꯏꯔꯦꯕꯤꯇꯥꯁꯨ ꯆꯠꯅꯤꯡꯕ ꯃꯥꯜꯂꯦ ꯈꯪꯗꯦ ꯃꯥ ꯍꯥꯏꯔꯛꯇꯦ ꯃꯥ ꯍꯥꯏꯔꯗꯤ ꯄꯨꯕꯤꯅꯤꯅ ꯑꯣꯖꯥ ꯑꯩ ꯋꯥꯄꯣꯛꯄꯤꯒꯤꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯎꯅꯔꯁꯤ ꯋꯥꯄꯣꯛꯄꯤꯗ ꯂꯩꯔꯝꯃꯣ ꯇꯥꯕ꯭ꯔꯥ ꯁꯤꯡꯍ ꯍꯌꯦꯡ ꯎꯅꯁꯤ ꯁꯤꯡꯍ ꯋꯥꯄꯣꯛꯄꯤ ꯊꯥꯗꯣꯛꯄꯤꯕꯤ ꯀꯥꯎꯅꯤꯗꯅ ꯀꯩꯕ ꯕꯪꯂꯥꯗꯅ ꯁꯨꯕ ꯔꯥꯇ꯭ꯔꯤ ꯁꯨꯕ ꯔꯥꯇ꯭ꯔꯤ ꯑꯔꯊ ꯍꯟꯗꯣꯛꯆꯕꯅꯤ ꯌꯥꯕ꯭ꯔꯣ ꯇꯥꯃꯣꯕ ꯕꯪꯂꯥꯗꯅ ꯁꯨꯕꯔꯥꯇ꯭ꯔꯤ ꯌꯥꯔꯝꯒꯅꯤ ꯑꯩ ꯕꯪꯂꯥꯒꯤ ꯑꯊꯔꯁꯦ ꯌꯥꯝ ꯈꯪꯗꯦ ꯁꯨꯚ ꯔꯥꯇꯤ ꯀꯥꯏꯅ ꯍꯥꯏꯅꯩꯗ ꯃꯣꯏꯗꯤ ꯅꯪꯅ ꯁꯨꯕꯔꯥꯇ꯭ꯔꯤ ꯍꯥꯏꯕ ꯍꯣꯏ ꯌꯥꯏꯗ ꯑꯣꯖꯥ ꯑꯩ ꯀ꯭ꯂꯥꯁ ꯂꯩ ꯖꯨꯔꯥꯈꯨꯜꯗ ꯄꯨꯡ ꯀꯌꯥ ꯆꯠꯀꯗꯧꯅꯣ ꯄꯨꯡ ꯀꯌꯥ ꯆꯠꯀꯗꯧꯕꯅꯣ ꯁꯤꯡꯍ ꯋꯥꯄꯣꯛꯄꯤꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯃ ꯍꯣꯡꯕꯗꯣ ꯈꯪꯕ꯭ꯔꯣ ꯁꯤꯡꯍ ꯁꯤꯡꯍ ꯅꯪ ꯍꯌꯦꯡ ꯀꯩꯅꯣ ꯄꯨꯡ ꯀꯌꯥ ꯆꯠꯀꯗꯣꯏꯅꯣ ꯅꯪ ꯀ꯭ꯂꯥꯁꯇꯣ ꯎꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯅꯠꯇ꯭ꯔꯣ ꯀꯣꯔꯧ ꯂꯥꯏꯔꯤꯛ ꯇꯧꯕ ꯀꯥꯎꯔꯝꯒꯅꯤꯀꯣ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯣ ꯍꯩ ꯃꯁꯤ ꯍꯧꯗꯣꯡ ꯃꯆꯥꯁꯤ ꯃꯁꯤꯒꯤꯗ꯭ꯔꯦ ꯑꯣꯖꯥ ꯅꯪꯅ ꯄꯨꯡ ꯑꯍꯨꯝꯗꯅꯤꯗꯅ ꯑꯩ ꯂꯥꯛꯀꯗꯣꯏꯁꯤꯅ ꯑꯌꯨꯛꯇ ꯂꯥꯛꯀꯗꯧꯅꯤꯗꯅ ꯁꯣꯅꯥꯔꯐꯝꯗꯣ ꯔꯦꯕꯤꯇꯥꯅ ꯍꯥꯏꯕ ꯈꯨꯟꯗꯥꯗꯣ ꯇꯥꯕꯗ ꯑꯣꯛꯆꯔꯦ ꯁꯤꯡꯍꯥꯏ ꯑꯣꯏꯃꯥ ꯑꯍꯨꯝꯗꯒꯤ ꯀꯣꯜ ꯀ꯭ꯂꯥꯁ ꯊꯥꯒꯗꯕ ꯂꯩꯌꯦ
ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯁꯥꯡꯕ ꯃꯇꯝꯅꯤ. ꯄꯨꯡ 3 ꯃꯅꯨꯡꯗꯗꯤ ꯀꯥꯞ ꯊꯥ ꯂꯣꯏꯅꯤꯗꯅ. ꯄꯨꯡ ꯀꯥꯞ ꯊꯥꯕ ꯀꯌꯥ ꯀꯨꯏꯔꯒꯦ? ꯒꯨꯗ ꯅꯥꯏꯠ ꯀꯩ ꯍꯥꯏꯕ? ꯅꯨꯄꯤꯛ ꯍꯥꯏꯅ ꯐꯖꯅ ꯑꯩꯅ ꯂꯩꯔꯤꯁꯤꯗ ꯁꯤꯡꯅ ꯍꯥꯏꯁꯟꯕꯤꯅ ꯁꯨꯛ ꯐꯖꯈ꯭ꯔꯕ ꯃꯤꯡꯊꯣꯟꯁꯦ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦꯒ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯔꯦꯕꯤꯇꯥ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯥꯖꯩ ꯍꯥꯏꯗꯣ ꯌꯥꯔꯒꯗꯤ ꯃꯤꯡ ꯍꯥꯏꯕꯤꯌꯣ. ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩ ꯃꯇꯝꯁꯦ ꯀꯨꯏꯅ ꯂꯩꯔꯔꯣꯏꯒꯦ. ꯑꯩ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ. ꯑꯩ ꯄꯨꯡ ꯃꯈꯥꯏ ꯐꯥꯔꯦꯀꯣ. ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤꯕ ꯐꯥꯔꯁ ꯂꯥꯏꯞꯇꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯃꯤ. ꯑꯗꯨ ꯁꯦꯀꯦꯟ ꯂꯥꯏꯞꯇꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯄꯤꯖꯔꯤ. ꯑꯗꯣ ꯅꯥꯏꯠꯇꯒ ꯍꯌꯦꯡꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯁꯤ. ꯑꯗꯨꯒ ꯆꯦꯅꯦꯜꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ, ꯂꯣꯏꯅ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯀꯣ. ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯤꯗꯤꯌꯥ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯛꯁꯦꯁ ꯑꯣꯏꯅꯕ, ꯐ꯭ꯂꯥꯛꯁ ꯑꯣꯏꯅꯕ ꯀꯣ, ꯄꯣꯄꯨꯂꯔ ꯑꯣꯏꯅꯕ, ꯇꯨꯡꯆꯠꯇꯕ ꯃꯦꯃꯣꯔꯤ ꯔꯦꯀꯣꯔꯠ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ. ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯂꯥꯏꯞ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ. ꯑꯩꯁꯨ ꯍꯌꯦꯡ ꯕꯤꯕꯤꯒꯥꯎꯗ ꯁꯣꯔꯥꯠ ꯆꯠꯀꯗꯧꯕꯅꯤꯅ ꯉꯟꯅ ꯍꯧꯕ ꯃꯊꯧ ꯇꯥꯏꯀꯣ. ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯦꯡꯉꯕ ꯃꯇꯝ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯅꯣꯡꯃ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯑꯗꯨꯅ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯦꯜꯕꯤꯗ ꯏꯅꯥꯎꯕꯨ ꯑꯣꯏꯔꯁꯨ, ꯏꯌꯥꯝꯕꯕꯨ ꯑꯣꯏꯔꯁꯨ, ꯏꯆꯟꯕꯨ ꯑꯣꯏꯔꯁꯨ, ꯏꯆꯦꯕꯨ ꯑꯣꯏꯔꯁꯨ, ꯏꯇꯩꯃꯕꯨ ꯑꯣꯏꯔꯕꯁꯨ, ꯏꯃꯥꯕꯨ ꯑꯣꯏꯔꯕꯁꯨ ꯍꯩꯗ ꯋꯥꯍꯩ ꯀꯌꯥ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯈꯤꯕ ꯀꯔꯤꯒꯨꯝꯕ ꯁꯣꯏ ꯉꯥꯡꯖꯕꯁꯨ ꯑꯩꯈꯣꯏ ꯋꯥꯔꯧ ꯄꯨꯔꯧ ꯇꯧꯅꯔꯣꯏꯁꯤ. ꯃꯁꯤ ꯃꯇꯝ ꯂꯦꯟꯕꯅꯤ ꯀꯣ. ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯁꯦ ꯄꯨꯟꯁꯤ ꯁꯥꯡꯒꯗꯧꯕꯅꯤ, ꯑꯋꯥ ꯑꯅꯥ ꯀꯥꯎꯔꯛꯀꯗꯧꯅꯤ, ꯆꯥꯕ ꯊꯛꯄ ꯀꯥꯎꯔꯛꯀꯗꯧꯕꯅꯤ. ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯁꯦ ꯂꯩꯇꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯑꯣꯏꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ. ꯅꯨꯄꯥꯗꯨꯒꯤ ꯃꯤꯡ ꯈꯪꯖꯗꯦ. ꯔꯦꯕꯤꯇꯥꯅ ꯀꯥꯏꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏ. ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ. ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥ, ꯁꯤꯡꯍꯥ, ꯕ꯭ꯂꯨ, ꯔꯦꯕꯤꯇꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯕꯥꯏ ꯇꯧꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯑꯩꯁꯨ ꯃꯤꯠꯁꯤ ꯌꯥꯔꯛꯇ꯭ꯔꯦ.
ꯀꯣ ꯉꯁꯥꯏ 9:30ꯗ ꯅꯦꯠ ꯌꯥꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯗꯝꯅꯤ ꯀꯣ ꯑꯩꯅ ꯅꯨꯃꯤꯠꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯅꯕ ꯋꯥꯔꯤ ꯁꯨꯅꯕ ꯎꯅꯕ ꯅꯨꯡꯉꯥꯏꯕꯗꯣ ꯃꯗꯨꯒꯤ ꯄꯥꯝꯖꯕꯗ ꯌꯥꯝ ꯀꯟꯅ ꯔꯤꯇꯔꯟ ꯑꯩ ꯇꯧꯖꯔꯛꯄꯅꯤꯀꯣ ꯇꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯅꯥꯏꯠꯇꯒ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ